ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯥꯃꯣ ꯀꯩ ꯍꯥꯏꯕꯤꯒꯗꯕ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯑꯗꯣꯝꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯑꯩꯗꯤ ꯇꯦꯂꯤꯐꯣꯟ ꯄꯥꯏꯗꯤꯌꯦ ꯄꯥꯏꯒꯦ ꯌꯦꯞꯄ ꯀꯩꯝ ꯇꯧꯋꯦ ꯑꯣ ꯑꯗꯣꯝꯒꯤ ꯄꯨꯛꯆꯦꯞꯇ ꯆꯣꯉꯥ ꯃꯔꯨ ꯃꯆꯨꯒꯤ ꯑꯃ ꯌꯦꯞꯄꯗꯣ ꯎꯔꯦ ꯑꯗꯨ ꯏꯊꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯩꯔꯣ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤꯅꯦ ꯇꯥꯆꯧꯒꯤꯁꯨ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯧꯔꯛꯀꯗꯧ ꯅꯠꯇꯦ ꯁꯨꯝ ꯅꯣꯡꯃꯒꯤ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯇꯧꯔꯛꯄꯒꯤꯅꯤꯗ ꯄꯥꯎ ꯐꯥꯎꯅꯖꯤꯟ ꯇꯧꯅꯤ ꯁꯨꯝ ꯈꯪꯅꯅꯤꯡꯕ ꯌꯥꯏꯀꯣ ꯅꯝꯕꯔꯁꯦ ꯑꯩ ꯁꯤꯗꯩ ꯍꯥꯏꯖꯔꯛꯑꯒꯦ ꯌꯥꯏꯗ ꯈꯤꯇꯪ ꯃꯝꯕꯅꯦ ꯎꯗ꯭ꯔꯦ ꯌꯥꯔꯕ ꯌꯥꯏ ꯍꯥꯏꯕꯤꯔꯛꯑꯣꯅꯦ 985 985 61 61 0 0 88 15 ꯌꯥꯁꯦꯟꯅꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯥꯁꯦꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯩꯈꯣꯏ ꯈꯥꯇꯣꯟ ꯔꯣꯀꯦꯁꯣꯔꯗꯣ ꯈꯪꯕꯤꯕ꯭ꯔꯥ ꯃꯣꯏꯗ ꯑꯩꯈꯣꯏ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯂꯥꯛꯀꯗꯣꯏꯅꯤ ꯊꯦꯡꯅꯁꯤꯀꯣ ꯀꯩꯅꯣ ꯐꯣꯟꯗꯤ ꯇꯣꯏꯅ ꯇꯧꯕꯤꯔꯛꯀꯅꯨꯀꯣ ꯇꯧꯔꯣꯏꯗ ꯇꯧꯔꯣꯏ ꯑꯗꯨꯒ ꯈꯥꯇꯣꯟ ꯍꯣꯏꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯊꯕꯤꯁꯨ ꯄꯥꯝꯕꯅꯦ ꯑꯗꯣ ꯁꯤꯡꯖꯨ ꯅꯣꯡꯃꯇꯪꯗꯤ ꯆꯥꯃꯤꯟꯅꯁꯦ ꯌꯥꯏꯌꯦ ꯍꯣꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯏꯗꯣꯛꯆꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯃꯃꯤꯡ ꯍꯪꯗꯦ ꯑꯣ ꯏꯁꯟꯒꯤ ꯃꯤꯡꯗꯨ ꯃꯤꯡ ꯀꯕꯣꯛ ꯀꯕꯣꯛ ꯀꯔꯕꯣꯛ ꯅꯠꯇꯦꯅ ꯂꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒ